Kakching di yore. Aduga Kakching yo is pung keno tare pung anima kaiga aniga min 46 tare. Ado I sige address em ta hangugi. Ini kenum ta hangjage ba. Sidane akhoi Kongnang Mari Pang Bahi. Aduga Kaitel Machai, Kadom Changduno. So she lumping the Songi is the high. Jum the Hogan either. Kongnang Mari Lam, the Rokamai, Mari Pang Bahi, the Kamai Kandu. Some Haja Boneva. But I'm a side Tungalevra. Togilas, the cat talking to that, some I can talk again, and give it from I do not have welcome Mamma the labor never. Bekulpam Mahda. I think Bekulpam to the Gitan Toga Adum Lamu Hum Hang of Later than the Petrol pump, Anishu, petrol pump Malaka. I do they correct Bazar of the Toga the Niqua. Petrol pump there, oil on the yellow there. Aku ini tahu yang lagi. Kita pilih aja sida uriba, somgi lambi dah sangdoi ni, aduga petrol pump ani subai menak ni, habis tak lugi kamu. Aja kini saya aku dukan dah hangba, ni ada mana madum tak pilih lagi, nama gari putuaga, aku lambi tak pilih, ni amang dah tahu le. Sini ni sini lambi tak pilih ni mana aja yang pay. Masagi kabacin bukai tupi ni aku lambi tapi bagi saya gari putuaga lakbi beda tai ni jam thagat pongtok sei ji ni matung ilaga mafam de yorkanda hairage aku ji ni ni duna tapi rakpadagi kaithel machai ore kaithel macha silai re di kumjaraga ji chaksubi dagi kaika achapot khoi kakchingi achapot haw haw myam do ji saur je de sida Kaithel macha silai re di kai de phangge hangaje ne kinum ta hangjage ba saksubi adagi sidul phanga ba phambam nei ni ko sai pham habna si pham ja sida dum charge sida le me hek chang ba dum le re sida amra nang saksubi ji phanga ba masak khanga ba khangdi ya to je hinadra to je Naman. Pak naman gitu. Yang cara kan ni pak nam dong di tau dong. Pak nam dah makhagi pak mai ada sih. Ayah. Ayam cawan je. Mau bro. Aku bisa nak. Obi lang mo. Phải trao cái gì? Jingborao. Nga ngahan ni na have the soy bedo chaksubi have the paksubi have the si chaksubi ngahan gitu lagi sih na keno su tau hele ngahan gitu na kan lawe ba sih na toto lawe Kung jana. Awa Nam hong ba Ni ha Yang han job ni Mau apa? Không có anh nữa. Yang mana juga hawa. Dia tu si kya pergi? Mau nampak kau. Tak amat tak. Aduga boran ni kya kena? Boran ni kunci aduga saksu bina amat dah lupa tak. Aduga sautan loi ramai. Sautan loi le me. Kamu ber. Mau je pak ni dah kata ngai gitu ngai yo gitu. Tinggal dia buat tahu tak? Ngai ni mahal dia. Namanya Sukiwe. Sini bukan dia. Betul tak? Oh, ini betul tak? Ada. One liter yan. Kecuma yung ni. Ay, yung na sa ngahan sa abdo dahil sina. Tama may lehaw. Yung ba yang kalian sa akin daw ngomong daw. Yang kan boy. Ngahan sige lang pay day malega pore eva kung wala. Awla adu di
ꯍꯥꯎꯇꯦꯕꯀꯣ ꯊꯨꯝꯒ ꯌꯥꯝ ꯌꯥꯛꯑꯦꯕ ꯑꯗ ꯑꯌꯨꯛ ꯑꯗꯩ ꯑꯩꯅ ꯊꯤꯕ ꯂꯥꯛꯑꯦ ꯊꯥꯡꯃꯩꯕꯟꯗꯒꯤ ꯌꯥꯝ ꯍꯥꯎꯋꯦ ꯀꯣꯕꯤꯁꯦ ꯈꯤꯇꯪꯒ ꯄꯤꯕꯤꯌꯨꯅꯦ ꯌꯥꯝ ꯄꯥꯛꯅ ꯑꯣꯏꯅ ꯄꯤꯕꯤꯌꯨ ꯂꯥꯛꯄꯗ ꯁꯤ ꯂꯝꯕꯤ ꯊꯤ ꯈꯪꯗꯗꯅ ꯂꯝꯈꯥꯏꯗꯒꯤ ꯍꯥꯟꯅ ꯂꯥꯛꯇ꯭ꯔꯤ ꯍꯥꯏꯗꯤ ꯁꯤ ꯃꯅꯨꯡꯗ ꯆꯪꯕ ꯃꯥꯜꯂꯦ ꯀꯛꯆꯤꯡ ꯒꯥꯔꯗꯦꯟꯐꯧꯇꯤ ꯂꯥꯛꯑꯦꯕ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯁꯤꯗ ꯕꯖꯥꯔ ꯑꯃ ꯂꯩꯌꯦꯁꯤꯗꯤ ꯈꯪꯗꯕ ꯀꯛꯆꯤꯡ ꯂꯝꯈꯥꯏꯗꯒꯤ ꯀꯔꯝꯕ ꯍꯥꯏꯗꯤ ꯂꯩꯕꯁꯤꯅ ꯁꯤꯔꯣ ꯉꯁꯥꯏ ꯀꯛꯆꯤꯡ ꯂꯝꯈꯥꯏꯗ ꯍꯣꯇꯦꯜ ꯃꯌꯥꯝ ꯂꯩꯕꯗꯣ ꯑꯗꯨꯗꯒꯤ ꯆꯦꯝꯅ ꯃꯥꯅ ꯇꯥꯛꯄꯤꯔꯦꯕ ꯁꯤꯗ ꯆꯪꯒꯗꯧꯅꯤ ꯂꯝꯕꯤ ꯃꯥ ꯒꯥꯔꯤꯒ ꯂꯣꯏ ꯏꯟꯊꯣꯛꯑꯒ ꯁꯤꯐꯥꯎ ꯇꯥꯛꯄꯤꯔꯦ ꯑꯗꯨꯒ ꯃꯥꯅ ꯍꯥꯏꯖꯔꯛꯑꯣꯔꯦ ꯁꯤꯁꯤꯗ ꯂꯩꯔꯝ ꯂꯩꯇ꯭ꯔꯥ ꯑꯃ ꯎꯏꯁꯦ ꯁꯤ ꯆꯪꯉꯒ ꯀꯩꯅꯣ ꯇꯥꯕꯅꯦ ꯑꯣ ꯊꯣꯛꯀꯥꯟ ꯊꯣꯛꯄꯁꯦ ꯊꯣꯛꯄꯗ ꯁ꯭ꯇ꯭ꯔꯦꯠ ꯊꯣꯛꯑꯒ ꯀꯩꯅꯣ ꯇꯥꯕꯅꯦ Bazaar achꯧꯕꯗ ꯑꯣ ꯁꯤꯗ ꯃꯦꯂꯣ ꯂꯩ ꯁꯤ ꯂꯝꯕꯤꯁꯦ ꯊꯥꯒꯠꯂꯨ ꯂꯥꯛꯄꯅ ꯕꯖꯥꯔ ꯇꯥꯔꯦ ꯍꯧꯖꯤꯛꯀꯤ ꯁꯣꯝꯗꯩ ꯊꯣꯛꯄ ꯃꯦꯟ ꯔꯣꯗꯇꯨꯅ ꯀꯔꯝꯕ ꯁꯤ ꯂꯝꯕꯤꯁꯤ ꯁꯤꯗ ꯊꯣꯛꯄꯔꯣ ꯃꯦꯂꯣ ꯇꯥꯔꯅꯤ ꯏꯝꯐꯥꯜ ꯂꯣꯝ ꯑꯣ ꯑꯗꯨ ꯕꯖꯥꯔ ꯎꯅꯔꯅꯤꯗ ꯁꯤ ꯊꯣꯛꯄ ꯍꯧꯖꯤꯛꯀꯤ ꯂꯝꯈꯥꯏꯒꯤ ꯕꯖꯥꯔꯗꯨ ꯎꯗꯣꯏꯅꯦ ꯊꯣꯛꯄꯗ ꯀꯥꯈꯠꯈꯤꯕꯅꯦ ꯑꯩꯈꯣꯏ ꯉꯁꯥꯏ ꯚꯤꯗꯤꯑꯣ ꯅꯝꯕꯔ ꯑꯗꯨꯝ ꯑꯗꯨꯏ ꯇꯥꯕ ꯂꯝꯕꯤꯗꯣ ꯇꯥꯕ ꯑꯣ ꯑꯗꯣꯝꯗꯩ ꯆꯠꯇ ꯂꯥꯛ ꯇꯥꯔꯒꯗꯤ ꯅꯛꯇꯣꯏꯅꯦ ꯒꯥꯔꯗꯦꯟꯗꯩ ꯍꯥꯏꯗ꯭ꯔꯒ ꯁꯤꯗ ꯂꯣꯏ ꯊꯨꯡꯉꯕꯅꯤ ꯃꯣꯏꯁꯤ ꯃꯪꯒꯤꯗꯣ ꯁꯤꯂꯣꯡꯒꯤ ꯃꯪꯒꯤꯗꯣ ꯆꯪꯉꯝꯒꯅꯤ ꯑꯩꯈꯣꯏꯅ ꯆꯪꯉꯛꯏꯁꯤꯅꯅꯦ ꯀꯩꯅꯣ ꯍꯣꯁꯄꯤꯇꯥꯜ ꯂꯩꯕꯗꯣ ꯍꯦꯛ ꯍꯥꯏꯖꯤꯜꯂꯛꯄꯒ ꯍꯣꯁꯄꯤꯇꯥꯜ ꯂꯩꯕꯗꯣ ꯑꯗꯨꯗ ꯍꯥꯏꯖꯤꯜꯂꯛꯄ ꯑꯥꯔꯃꯤꯒꯤ ꯃꯣꯏꯒꯤ ꯀꯩꯅꯣꯒ ꯂꯩꯍꯧꯕꯗꯣ ꯁꯤꯃꯇꯪ ꯂꯧꯈꯠꯄꯗ ꯌꯥꯝ ꯀꯨꯏꯖꯔꯦ ꯁꯤꯒꯇꯪ ꯁꯨꯃꯥꯏꯅ ꯁꯦꯠꯄꯁꯦ ꯆꯥꯕꯁꯦ ꯅꯍꯥꯟꯒꯩꯗꯤ ꯄꯥꯛꯅꯝꯒꯨꯝꯕꯗꯤ ꯁꯤꯒꯨꯝꯕ ꯁꯦꯠꯄꯁꯦ ꯑꯗꯨꯝ ꯑꯃꯨꯛꯇꯪꯗ ꯂꯣꯏꯌꯦꯕ ꯁꯤꯗꯩ ꯆꯠꯂꯁꯨ ꯌꯥꯔꯦ ꯒꯥꯔꯤ ꯆꯠꯂꯁꯨ ꯌꯥꯔꯦ ꯉꯁꯤꯗꯤ ꯒꯥꯔꯗꯦꯟ ꯅꯪꯉꯔꯣꯏ ꯃꯊꯪ ꯑꯃꯨꯛ ꯆꯠꯂꯒꯦ ꯄꯨꯡ ꯌꯥꯝ ꯊꯥꯡꯒꯠꯄ ꯆꯥꯛ ꯌꯥꯎꯕꯗꯣ ꯕꯣꯔꯥꯁꯦ ꯆꯥꯛ ꯆꯜꯂꯣꯏꯗꯣꯏꯅꯦ ꯊꯥꯡꯃꯩꯕꯟꯗꯒꯤ ꯁꯤꯁꯦ ꯀꯩꯀꯩ ꯍꯥꯞꯄꯒ ꯁꯦꯝꯃꯤꯅꯣ ꯃꯔꯣꯏ ꯅꯨꯡꯒꯣꯏ ꯆꯦꯡꯅ ꯇꯧꯕ ꯃꯔꯣꯏꯅꯦ ꯆꯦꯡꯅꯦ ꯉꯥꯔꯤ ꯑꯩ ꯕꯦꯁꯣꯟ ꯃꯥꯜꯂꯨꯏꯅꯤ ꯌꯣꯝꯕꯤꯌꯣꯕ 10 ꯌꯣꯝꯕꯤꯌꯣꯕ ꯕꯣꯔꯥ 10 ꯌꯣꯝꯕꯤꯌꯣꯕ ꯃꯁꯤꯡ 10 ꯂꯩꯇꯔꯦ ꯑꯩ ꯌꯥꯏ ꯊꯣꯛꯄꯤꯔꯣꯔꯥ ꯁꯤ ꯈꯨꯍꯥꯎꯁꯤꯗꯤ ꯍꯥꯎꯋꯦ ꯀꯣꯕꯤꯒꯨꯝꯕ ꯆꯥꯕ ꯍꯥꯎꯕ ꯀꯣꯕꯤꯁꯦ ꯑꯝꯇ ꯌꯦꯡꯒꯦ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯤꯒꯤ ꯑꯔꯣꯏꯕ ꯄꯥꯔꯠꯇꯣ ꯐꯣꯟ ꯃꯦꯃꯣꯔꯤ ꯆꯟꯗꯕꯅ ꯌꯥꯎꯔꯝꯗ꯭ꯔꯦ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯑꯩꯅ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗ ꯀꯛꯆꯤꯡꯒꯤ ꯕꯖꯥꯔ ꯃꯆꯥꯁꯦ ꯆꯠꯄꯒꯤ ꯂꯝꯕꯦꯟ ꯇꯥꯛꯄ ꯑꯩꯅ ꯍꯥꯞꯆꯗꯕꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯔꯒꯗꯤ ꯀꯛꯆꯤꯡꯒꯤ ꯍꯧꯖꯤꯛꯀꯤ ꯂꯝꯈꯥꯏꯗꯒꯤ ꯑꯦꯅꯤ ꯖꯒꯥꯗ ꯍꯪꯕꯗ ꯀꯛꯆꯤꯡꯒꯤ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯅ ꯁꯣꯏꯗꯅ ꯃꯐꯝꯗꯨꯐꯥꯎ ꯌꯧꯅꯕ ꯊꯤꯟꯕꯤꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯑꯩ ꯑꯆꯧꯕ ꯊꯥꯖꯕ ꯑꯃ ꯂꯩꯖꯩ ꯑꯩꯅ ꯊꯤꯟꯕꯤꯌꯣ ꯍꯥꯏꯖꯔꯨꯕ ꯅꯠꯇꯦ ꯃꯌꯥꯝꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯑꯦ ꯑꯩꯅ ꯆꯠꯂꯨꯕ ꯀꯥꯟꯗꯁꯨ ꯃꯌꯥꯝꯁꯨ ꯍꯪꯕꯤꯌꯣ ꯃꯇꯦꯡ ꯁꯣꯏꯗꯅ ꯄꯥꯡꯉꯛꯀꯅꯤꯅ ꯑꯩꯅ ꯑꯁꯥ ꯇꯧꯖꯩ ꯑꯗꯨꯒ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯗꯨꯒ ꯚꯤꯗꯤꯑꯣꯁꯤꯕꯨ ꯅꯨꯡꯉꯥꯏꯕꯤꯔꯗꯤ ꯂꯥꯏꯛ ꯇꯧꯕꯤꯌꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯑꯃꯁꯨꯡ ꯁꯦꯌꯔ ꯇꯧꯕꯤꯌꯨ ꯊꯦꯡꯛ ꯌꯨ ꯃꯌꯥꯝ